mayam punamakpu panthurlamna ikok nonna taram oksari ekhoni ngasidi wari amaga makpur klaksari ngasigi wari asigi maming nurai sollaba thamoi wari asibu iraga thabirakpana palen chingtham aduga miyamna tanjaribana dan kuman hojik tabirasi ekhona pujarakpu warida nurai sogallaba thamoi ahanba tangka pakhang macha morapada palen yamna samna ngaujarae adubu nupigi wakhaldi nongmut phabu khalakte khaluge haduna su mana matabaduda khalubus leite adubu khanghaude magi pusida ihan hanba oina Facebook parakhi aduda mahangna nupi ama khaktang ebidu uke nupi adugi masaktu ubada palimgi wakhandana makhoigi masan nupi singamale aduga masak hairap manabadagi hanatuna phabu yengdana nupi adugi ebida mahangna message tharame message tugi waruldasu asumna irame angangnaga ebi paidana napata thoke khangani adumna mahangna message tu iraga thakebadagi nupi dunadi maba masak khangdabana asumna mukumlakhi kana wahaidu harakpadagi palinne kumme nang khungdomde natra nupi duna kumme adubudi summe ado nang kana noidi khangde palen nama kumme is khangdaba ka sadana khangani yengune adubudi nang napata thoke nupi duna makumlakhi aseng mane ai nang kana no khangde asumna hanjin nupi duna mahakpu basa khangde harakpadagi palen su nupi duga photo ado amuka na yenge adubu mana khaluriba basa nupi sing adudi masak mana bo oramki nupi adudi atop nupi mo oramki palen su adumna soinarambadagi kharadi kai phawe adubu nongmunobagi icham chamna message ke ama makhoi ani adum thanakhi kona thangdadi makhoi ani na message ke ama leptana adum thanaba ke ya aduna di phone number phawba tapna tamna longna rakhi aduga makhoi ani wari ke ya ama toina sane pau phone wari tuna sanaba pau phone rakpadagi palina nupi adubu tamna nuksibasu farakhi nuksiba farakpadagi matau karamna aigi nuksibase mangonda haisigi haduna wakhan kayama adum khalle karigumba hairubada mana yaraktaba taragana kari kamdoba aduga amu aigi nuksibase mangonda phongdokidaba taragana kari oiba asumna wakhan kayama khallingai palen matam kayama su tumba yadaba kaya yauki adubu nomigdum dawar mamada palen ikai na magi thamoida pharakpa nupi du nuksiba mabu khanjabu khudima punna hairame adubu laibak thibadi nupi edo mamana bi khuda chalubagi bus tongli ai horen yum yoraga pakhum piralage haduna phone thamki numitugi matungda magi pakhum pirakpra haduna adum ngaiki adubu pakhum di pirakte karimata hairakte nuksi su haide nuksidi su haide nusidibra natraga nusidabra haibasu palinna chapchana khamangamde nongmagi matamdi asum hauki nongmagi numitne numito khonglomdi isai tawi nupiduna palinda law haduna paw harakhi palinsu isai yengba challe adubu madi yumda chalage haduna isai maphamdagi tholakhi palinsu magi gadi adu thoraga khara laptangna tum inaraga adum thilame nupi aduna yum yokhraba kan palen isai maphamda amuk chatre magi yumda lagle mahangna nupi du phone to sille phone to baga nupi duna phone do kae aduga message ona thana se haduna pakhum pirakhi palen message komme aduga makhoi ani yama thengla phawba message ka yama thane nupi aduga palenga matam naide wari adum sane aduga kari gum kandana message thane nongmadi makhoi anina wari sanaba matamda nupi aduna yama thajadana palinda sumna halakhi ngasidi ai nangwanda wa mata hangeba palinna amuk tamna khome kari wana hango nupi duna maharakhi kesuna tida nangna ibnu sidibase aseng bagi thamosang nu sibra palinna makhome ai ibnu nangwanda phagi tawgadro ai ngasi phawba kanagum nupi ama thapawba
कोइसु करक्ते अदुगा अइना मखोइदसु नुसी हाइकिबसु लैते अइना नंगबु क्यागी मति खंजे क्यागी मति नुसीजे अदुबु नंगनदी थाजब्रा थाजदब्रा अइ खंग ngamdre नंगदा एंगोंदा नुसीसु हाइदे नुसीदुसु हाइदे नंगी नोंगना तौसे अइदी करिनो हाइबा खंगदे पलिनगु वाहेदु ताबदा नुपी अदो नोफे तौवे अदुगा अमु तमना हाइरए नागसे पुचिल लंग सेंगो माले नंगुंबा पुचिन सेंगु नुपादी अइगे पुसीदसु थेंगनदो मांद्रे अइसे कयादा लेबक फरिबनो अइसु नंगमु नुसिए नंगना हाइरबु वादो अइ यारबने वाहिसे हादुना नुपीदुना नोफे तौवे पलिनसु हराउबोय नुंगाइबोय ममु नुक्से मखोइगी ममा खोइ बाबा खोइ लोइना खंगनरे अदुबु मतम खरा पाउ फोने हाजबतनी वरी सने हाजबतनी नुपीदो होजिक्ति मपाल लमदा हैदराबाद माहि तंबा सन्नब सेम साब लोइरे मतम खरा लेरेगा महाक अदुमक हैदराबाद चतख्रे पालिन नुपीदो सखिबदगी मतम खरदी लेफम खंगदे हाना वरी तुना सनबा पाउ फोनबा कया अमा तौबनिना पालिन तसेनमा वखन नुंगाइखिदे चलमदाय मतमदा फाउ नुपीदुना कबला कबलगा अइ चलुखिगे हारम्मे माना अदुमना हारकपदा पालिन अमुके हेना थवाई चाखि नुंगाइबसु नते माना आदा लेखरबा मतुंग मखोय अनि फोन वारी सानै मेसेज थानै नुमितुगी मतुंग नोंगमा संगाई फेस्टिवल मनुंगने पालिनसु मागी ममानबा खरगा संगाई फेस्टिवल येंगबा चले मतम अदुमक्ति पैसा सिंदोखिबगी यामना वाबा सेरकने ममानबसिंग अदुगा पुल्लगा पसै कया अमा लैबा अतै चाबा थप्पा कया अमा तौबदा मखोयना पुरको पैसा अदुसु कोनद्रे पालिनसु एटीएम द क्यू लेपंग हेक्तंग यावे अदुबु क्यूदी असुक मतिक यामे माना अदुमा लैरिङै मागनु सिजबि थोइना पालिनदा फोन तोरए अदुगा हाइरए हयेंदैदि एखोयनी वरी साबा तारबसु नुमिदांदा खक्तो वरी सासे ऐसे लाइरिक खरा पादबा याररोय लाइरिकतसु यामना सोयरे मागी वाहिदु ताबदा पालिन मखुमे अदुदि चुम्मे नंगसु लाइरिकतु फजना होनारो नोंमाइजिंग लेरिबसिदि नोंमाइजिंग नुमिता एखोय अनि वरी पेना सनरगा याबदोबो नंगना लाइरिक कन्ना पाबा कन्ना होनाबदो अदुन अइना पामलेबा करिमता खनगनो संदे लेरिबसिनि असुमना हादुना पालिनना मागी नुसिजबि थोइदा फागी तोरमे नुमितुगी मतुंगदा मखोय अनि वरी सानै पाउ फोनै अदुबु हाना सानखिबा पाउ फोनखिबा चांगदगिदि खरदि हन्ते मतम कुइना खंगनाबा पाउ अदुम फाउनाबनिना पालिनसु मतम खरगे तुंगदि अइगा मागा थजनरि फजना ज्ञान ताना खंगनरि हादुना मतम खजक्तंगदि कोमथोखि अदुबु माना नुपी अदुबु थौसाखिदबा नते मागी वखल खल्ले अतोप थबक कया अमा तौवे अदुबु हाना फोन तौबा चांगदगिदि खर खक्तनि माना हंथखिबा असुमना मतम खरा होख्रबगी तुंगदि नुमित अदा एप्रिल फुल नुमितने पालिनसु नुपी अदुदा पाउ फाउदबसु मतम कुइरे नसिदि फागी अमता तौगे हादुना फोन तौसिल्ले अदुगा पालिनना असुमना हारक्खे अइ नंगोंदा वा अमता हाइगे तौबनि थोय अदुबु अइगी वासे नंगोंदा करि अना हाइगदबनो अइ ग्यान ताद्रे हाइबा ngamdre माना अदुमना खरा सिंगदबगी मोंग माना वा हाइरको मतमदने नुपी अदुना हंगे कदबु यारगे नत्ते नमु कदोरगे बा पालिनना अमु खुजल खरा फरप तौना तमना खुमे अइ नुपी चेले खंगदे करि हाइगदबनो असुमना हारगा पालिनना फोन अदु थम्मे अदुगा मागी फोन अदो ngahaktangdi opthamki thoisu पालिनना अदुमना यामना मोंग माना वा कयाम हाइरमलगा फोन थमखिबदगी चिंगदबा हेंदुना यामना थुना पालिनगी नंबरदा माना फोन तोसिल्ले अदुबु पालिनगी नंबर अदुदि ओप लेरमबदगी थोय अमुकेना सिंगनरे ममितिक मपिसु तम तम सिंथरखे अमुको सुमांगना पालिनगी नंबरदा फोन तोसिल्ले अदु फावबदा ओप लेबदगी मा करि तोगने पालिनगी मपाबुंगी नंबरदा मंगोंदा यावे मतम अमदा मागा पालिनगी मेसेज हनब मतमदा मेसेज मसिंग सुखिबदगी पालिनना पापाबुंगी नंबरदगी मेसेज हरखिबदा थोय निसिंलाए इकाई की खुदिमक थादोक्तुना
मागी मपाबुंगी नंबरदा थोइना फोन तोसिल्ले अदुगा मपाबुंगदा हंगे पलिंगी मपाबुंग अदुना नुपी चेंदे हदुना असेंबा खुदिम हाइदोरकपदगी थोइसु लोइना खंगले ngaktangi matungdagidi palinchu magi phone ado off hange aduga thoigi number da phone to silaga ai hojikido phagi tawbane ngasi se april phul numit ne adugi ai sunagwanda asum lagna gi haduna phone torakpane apangbi asum na haraga palindo khikino e adubo thoidi wakhanya manungai kidaba thawai wakiba kaya aduna khara saurap tawna phone thamki thoina phone thamki badagi palinsu amu wakanu ngairaktra male thoigi number da phone to silaga theme aduga hairame saunu se aina sum phagi tawbane ba adubu aigi phagi do pathong kara chadra male se saunu ba thoido ahana matam da di krimata khomde adubu kona thangda di wakhan kaya makhalu bagi tung da di masa matom tanok thore e aduga thoina tamna khomle e nanga do mai tawno phagi bu adumna to bhauna bra aise kyam wai khangbra noi baba da su aina phone to ribane aduga hanglu bane ai hojik tam yam ikaira e palin nam khomme e nang di khoi babung da di kaina wari saru riba thoi nam khomme nang gi number di opsu thamkre aduda aisu leibangam da badagi noi babung da hangmani dana asumna hainaraga makhoi ani ngyaktang chu nongminne numitugi matung nongu nomagi matamde asum hauki makhoi ani wari sanaba paw phanabadi kadam da lepki banate nuksi basu asum henarakki matam kharege tungdadi palingi da da su dupi selakki adubu paw haro puchat panumita dupi dig mapabuna khare saubadagi dupi masa ado thinbiranu harakki adubu paling mapanadi lohongo pamjabanina nupi memna yadaba tarabasu makhoi yumdo na hona sahaduna makhoi gi yumado chimjin bahorakki palingi dada aduga tinaba mamanaba yamalalaga makhoi gi yumado losinba atai thabak kaya amsu punna mateng pamu yobiramme palinsu thabak yam chille naga thoi go wari sanaba mrs hanabasu hadak barakti kharade thadre yumgi thabak kaya am honaringai mayamba lo homgi damakta thabak kaya am selingai ma kharade waki nomgi numitta makhoi gi dada aduga tinaba mamanaba amakhak makhoi da lakki aduga magi phone do puturalaga photo gallery dagi phajaba nupi gi photo kaya ama mamanaba sing makhoi punna yingminarame palindi thoini hena thausarude aduga mahakti yengsu yenglude ngaktangi matungdagidi makhoi myamna asi nupi sidi phajahe asibu kanano haduna thoina hangnarakpadagi palinsu kanano pino haduna makhoini yenglibado yengbu yaure adubu makhoini yengliba photo adudi atai kanaksu natte mana khangna jariba thawai mani khanjaribi thoi photo ramme palin tasen manga e photo so amata natte photo yame palin da thoina tongana tharakiba photo adusu yoragla ramme magi ebidi yawba photo hotana tana atoba photo kaya amsu yoragla rambadagi palin magi thamonungda sauning manungai to bukharadi adum phore e photo singada masu yengbu yawre mana yamna munni yengbada nupaduna hange kaigino yamna munni yengide photo si ubadabu nangu pamiro namu ngawri raba masinu pise masak yamna phajabane misu yamna ngonabane palin nama khume as kaidi ngawbunuda asumna hairamlaga wakhan nungai ta paraprup thore adubu hojikti mahak asawana phataba ngamdabadagi thoidi yamna thunamak phone torame thoisu phone par saubana mai horba palinna asumna harakki ai nongmata phawba nongonda saudabane nongonda akanba wasu ai nongmata haidabane adubu ai ngasidi khare sauninge ai nongonda wamta haige aina nongonda photo tharo haiba matamdadi nang photo akapa leite hai photo kapasu matam sangde hai aduga nangna tori bisi karino ai ngondana oidaba ngangba
namthak kaya ama tawba na thamoy sengdaba aduga atoba misingdana photo tharaga pau phanaba ai khange nangse namijam na ngawe ai nataba topa nipa singchu nang khangnaramgani yare ngasi haba numittagi nang engonda pau phorakano aisu pau phorok laye nangbu da thajaruba nangbu aina nusijarubig mahine aina ngasi phanglibase asumna haraga palin wakhanya manungaitana phone thamge tawi thoisu tawruba thabonina hojikti karam lotkani karam maile dun sengani thoina makume ai lanjare ai matung dadi asumna mona tawjarora ai bu tangak piyo aina photo thakibado tasenama ai ginu shinaba ai ga khna banu pasnate Facebook ta makoina harakpadagi aisu sumna sum thakibane matung dadi aina thabak tawbu tarabasu nangonda loina haigane nangonda aina puna ta thokane karigumba aina aron thabak tawramba tarabadi nana khalakpada nana ngona tawning taw aduga nganing mangangba seining ma seiba nangna haining ba haibada ai yagane ai matung dadi asiguma thabakse amukhana tororai ai lanjare ai mong tangak piyo haduna thoido kapthora e palindi thoibu hene khanjaba mabu yamnu sijaba ka yaduna thoina kapthora kumba tamda magta senama khangma ngamde thoina kaplibado magi thamoina pentoki aduga thoibu theme thoi ai namu yamnu si ai namu yamna khalle nangi aronna pau taba matamda ai thawai yamnu ngaite Facebook to oirabasu atoba misingna nangi photo tharo haduna panghaida hairabasu nang matung dadi asiguma tawgano nang aran batorakpada ai tasena malay ngamde adubu ai dinga si phawba aran ba haibado karimata tawde nangbu ai gidama karimata khanpi tabra thoina khome khalle ai su nangbu yamnu si ai su nangbu yamna khalle matung dadi ai asiguma thabakse amukhana tororaige asumna haraga thoi amadi palin yamnu sina wari sane mayambo aroibada amukana khurumjari mathanga tangkalta wari sina kari tholagaba mayam punanga minarasi